अहानबर Zomi Kuki Gimarak yanadaba mapan to Horakli Lanai Nungainadab Union Territory give up the Kurau Tangangum Si Kotu Manipur Tangdu Laitava Pibam Amapuranava Sentana Tanka Kiatu Kuki losing Basing Matang Kowaga Shanaring Selecta Zomi Sukuki losing Basing Marakta Nungainadab mapan to Rakadi Center Gori Sanaba the Mihut Oneserugaki United People's Front Zomi UPF Zomi Gi Book Zomina United People's Front spokesperson Aron Kipgenbu Miyamgi support Pangdrava Mishakni Haikibiki Tawombo Committee on Tribal Unity Kotu Kangpopin Yaning the Bafungdorakli Hiramasigi Matanga Kotu Kangpopina Tadorak Basirola Manahai UPF Zomi Gipu Katios Zomina Fungdo Kipuapam Yumpam Yaudavni Miambulana Ramzing Bagaloina Lurabat and Pamasida Kukizo Tribal Miyamgi Apun Satam Tugaina Bohanabani Aron Kipgen Housiksu UPF ki spokesperson amadi Kuki National Front ki General Secretary oina mathau tawri haina paladuna sirolasin hai President SP Thangboy Kipgen gi lising makhada KNF na Kuki zo Furuk ki tungan civil society organization CSO sing Beles volunteers sing amadi miyang kusamnaduna National Highway 2 da mathau taba thorang punamak lokhatna bonari mamangda ZRA की कैदर ओरमबरी हौजना कोकी नेशनल ऑर्गेनाइजेशन कुसमना खरबा केल्विन हाइस की मतंग लैरिबा सयनब वाफम अमदा कैथियस जोमिना मरम इसासादना अरुण किपगेनबु सेना हननब होनरकली ओइरकलिबा फिबमसी ZRO अमदी KNO मनुंगे वाफमनि हिरामसिदा KNF नत्रगना अरुण किपगेना मरम सादबा खुद थिंजिलपगी मथौ तादी हाइना सिरोलसिना मखातना फोंतोकली UPF ti apunba platform amani kanglup natragana faction amakaki muchinba natti haina paladuna sirolas na hai kanagumba member amana masagi lanai oiba wakalon da yumpham oiraga kokizo furuki muchinduna wangang biadi lanai nungaina dabagi mawongda atamnana maral sibigi thawngshin India government ta aranba pawgi yohanba oina thoktuna samamna bapuan be Katios Zomi amadi atai stakeholder punamakna UPF की मेंबर खुदिमक न लौरिबा थौदांग अदुबु इकाय खुमनाफम थोइ हाइना पल्लदुना सिरोलसिना हाइ नुंगयब यानदबु वाफम थोलकप मतमदा निंगथिना वरि सानदुना वखल तामिना बाहाबिसि कोतुगे पामने कोकिजौ फुरुकी वेबा नुंगी यानदबु वाफम सिंग अतोप प्लेटफॉर्म न पुथोक्तुना मियामदा लान उखननबा होनरकप यानिंगदि कांगपोकपी की मियामना अरुण किपगेन अमदी KNF की लुसिंगबु सिंगिदम खोंफम सेन लेपलि हाइना पल्लदुना कोतुगी सिरोलसिना हाइ Madi lain apa lusing basing na wakal mapung pha bagi mong uthokuna amana mabu ikai kumna bagoloina kokizo furuki yaifana ba thorang lakwat pamthui luraba tanpamasida lanai nungaina da bana mara moiraga kokizo furuki apun ba purakna ba thorang amadi legislature lejaba union territory ama Indian constitution ki article 239A gi makha da semna ba thorang lokal liba sida khurau thangan bagoloina matam kya gi mamang gi तांगदुना लाकपा मरम साबा दिमानसी अरेम तहनना बहोन रोइदबने हैदि अमरमदना कोविड पॉजिटिव ओइबा अनिसुरी लेबासगी मफम खरदा नौना COVID-19 गी लाइसेट संदोरखरबा मतुंगदा मणिपुर अनौबा वेब असी यौक्षलकपदा लोइनना कोविड पॉजिटिव ओइबा मियोइ पुना अनिसुरी हाना पॉजिटिव ओइखरबा नुपी अदु बिष्णुपुर डिस्ट्रिक्ट की मफम अमदगिनि अदुगा हाउसिंग इम्फाल वेस्ट डिस्ट्रिक्ट की Gari dalaiba ladies hostel amada lairamani mana kana nakshin ramagi highway gi mathang khungul lirakpada ladies hostel adubu salai ba masagi sai yankai ko humdoirum surabinu pmasu ngang positive oire haina confirm to bangam khri mak tharak manipur gi oina anoba covid positive oiba anisuri makhoi anima ki haksang phana lairi hari amaromdana BJP manipur unit ki president Sarad Premananda Delhi da lairi Manipur thamliba president rule laukthokhallaga anoba popular government ama CM nanabagi matangda BJP Manipur state unit ki president Sarda vice president K Sarat amari general secretary P Premananda Housiksu party ki national president JP Nadar Unanaba New Delhi dalai Seraksida BJP gi source amana phongdorapagi matungina Manipura maitai amari koki furuki marakta yashinana ba purakna ba honabagi mahutta central government anoba lenga ama CM na ba thorang lokhot honabada hena thawa yauksinduna lai hari legislature ama laikidaba maramna punna
member humfu legadaba Manipur Legislative Assembly gi hauji apunba member yankhai gi mapa leidi BJP na lusingba NDA gi maikaida punna MLA nifu gi mari leidi maduna maram oiraga matam amade hekta lengak semba ngamagi phibam dale aduba MLA singi lusingba khan ngamdabana hauji phawba anauba lengak semba ngamdabani mamang thada BJP gi MLA kharana governor gu unadun wari sanabasu laikhrabani Makasa tarak point na to papawam Ahmedabad gi London da paibi Air India gi flight kaikri air hostess oibi Manipuriani yauna flight adu da tongkiba passenger sani ga nifuguni thoi gi maraibak tambangamdri Ahmedabad airport ki passenger sani ga nifuguni thoi puraga London tamna paiba Air India gi flight nama paikhatpada ngairi ngai da kaikri numiyungba matung pung amaga minute yankhai ga manga tabada crew member taraga ni thoi amari passenger sani ga kunthra tongba Air India gi Gujarat ki Ahmedabad airport ki paikhatkibani haina Gujarat State Police Control Room gi report na hairi phongtokli Boeing 7876 Dreamliner adu tamna paigadabani adubo plane adu hek paikhatkibaga mikup kharagi matungda mai horakpadi gi miyamdu sauna mi paiba ponki matau kramna plane adu kai khibano haiba hausumaki oina sapsana khamangamdri plane manungda tongkiba passenger amadi crew member kya yamna sikhrabagi haibusu sapsana khangmangamdri thawdo phofomda mi kanba ma samating pambagi thabok paikhatli haina report amana makhatari thajabi aba source amagi matung inadi plane adu da tongkiba crew member singi manungda Manipur gi nupi ani yawi hari hairiba crew member sing adudi thawbalawang laikai digi manthoi sharma kunalapam apokpa nga sharma masum secondagi lamnun then singsani Makhui any secret habigi sabsaba pau pangmangamdrabasu plane adu kaikhiba maramna thawdu odu soidana simlaba yai haina thajanari hari Manipur top channel gi maikedi gi maruiba pau khram yamna phana hairabasu anoba lengak June thada oithoklaroi President rule na miyamna pidiba saithianga sida nungaitaba pianaba phungthokladuna anoba lenga ama athupa matamna semnanaba MLA singda phana yamna kanna wafam thamjaragasu June tha sida anoba lenga ama lakani habigi thajaba leitri Political nainabasing na Manipur gi matang na anoba lenga ama BJP na semangadra haibasi hauzik su wang oina adumak leidi haibadi President rule si suspended animation oirambadigi dissolve torakadra haiba phawba tamangamdri masigi maram piraduna masak nairaba politician amana pausi sida hai hauzu Manipur da anoba lenga ama linghananaba PR raukthokadoribasi karama positive oiba phibam ama leirabagi hangnaraklagadi kari khongadoribagi Lambi satok sinjarabra separate administration ki demand kam dokre Kuki maite yani ki marakta unapa yarabra sangthok sang sinjarabra wasak lobagi thoramda Kuki ki MLA sing yawba yaragadra Kuki ki MLA sing Manipur Legislative Assembly da lakpa yaragadra haiba mayamas ki pakum PR lauthok tringai da central government pakum hana piki batari Mana makatan hai oirakliba phiba masi center na kupna yengli democratic oiba government ama linglaga makhoi da lengak salai hanba haibisi BJP gi oiba apamani maramaduna tangai mak phadana maite gi kuki ga phamina ba yare MLA sing puna unare wadi sana ba phawbi gi thakta leiri hairagadi makhata na thabak thoram sing popular government na tawzaro haina sinnaragadi BJP su mai pakana haina khali Asigumba phibam ama tahanana ba center ki leaders sing na yamna kan honari Kuki gi lusingba singa su unari maite gi lusingba singa su unari naga su kanthokpa leti suspension of operations su de lari tuan malup ki lusingba singa su sangdoktana makhoi de su pressure mayam ama piraga thamni su gi ground rule phawba nauna semdorak pa yabi go ithokpa le asigumba maram mayam sin handa ki tha sida government am CM gi ithokpa leti Makasa tarak point na to bapawam luhong basat pada bor yauna mamanaba manga gari accident thokpadagi laikhidrei Yamna laibak thiba amari thamoi soknai oiba thawdu ama oina luhongba numitta kainagi mayum tamna satpa borna tomba gari kainagi mayum yogdringai lambida accident thokpagi thawdokta luhongga doriba bor yauna mamanaba miwe manga laikatnaba ngamdana laikhidrei hariba thawdu asi Jaipur gi Raishar area da ngaranu thilpung anirom taba matamna thokibani Laikhidraba Boradu ki maming Barati say Taraganipan kawi, Madhya Pradesh ki Mandoli Village takini, Atopa Laikhidraba Mamana Singaduna, Zitu say Kuntrago Humdoi, Saba say Kunganipan, Ravi Kumar say Taragatre Atopa Miwe Amadi, House Papa Masakando Pungamdana Lady Haina, Police ki Pawman Hai, Paus na Makatari, but the Luhonga River born, Tong River Gariedu, Dauksa. Manoharpur highway da atopa gari amana thomjala khibadagi lebak thiba thawdo adu thokibani hari Amaromdana
Isauna Sian Takraba Kurai Hekruma Kongi Yum Nipan MLA Social Drogi Miam Kada Pakagi Yum Wena Sabi Tabahokre. Hanang Manipura Tokiba Ising Isauna Maramoeraga Yum Kayamadi Mal Sankia Akai to Tuan Kiba Kurai Kendragi Kurai Hekruma Konkunja Singi Yum Kendra Sigi MLA Sanctum Susindrona Masagi Senpam Digi Pututuna Pakagi Yum Sagat Pegi Tabahokre. Yum Sagat Pegi Tabak Singadu Ngarang MLA Social Draw Masamak Satuna Hakting Yingsinki. Yengsin Kongsura Duga Mari Lena MLA Laisangtem Susindro na Paumising the Pundorokibada, Ising Isaush in the Maram Oiduna Kurai Kendri Mapumkeada, Yumkea Ama Adat one crate, Yum Sing a Sigimanung Ising the Pull-up Senda Kraba Kurai Hekru Makonda, Yum Nipan, Hausuk Sakatpigi Tabak Kana Satari, Atopa Yum Sing Su. Second phase na Sana Tabak Pakat Pahoragani, Hausuk Sagali by Yum Nipanasi, Numit Mangani Gimanung the Sabalusinduna, Yumbu Sing Kusinana Bokonagani. Adobo Tabak Suriba Sinmishingna Kara Taptakipadi Numit Tari and Nipani Gimanunda Lucian Magamgadaba Maleki. MLA Namakatana Fundoki but Isauna Mankraba Yum Sing City Mahana Saraganiduga Yum Awata passing su Red Cross Society Namating Pangan Havigi Pau Pira Kibaleki Maru in a Kura Krumakong the Sagalibi Yum Sing a Sigi Matata Ehan by Yum Amada Sang Drabayadra Polam Singsu Ngamlagadi Hapsin Begi Pandam Tamli. Laibak Tivadi, Kurai Kendra, Sigi Turel, Torban Sing, Semga Sagaliba, Manipur Lengamadi, but Langaki Panding Tadra Kib House Poboletri, Lonana, Housing Sagaliba, returning wall as local area development Pandagi Senpam Krahapsinduna Ahenba, returning wall Saganava, Kanaragani Hanes Pundoki. Makasa Tarak Poina, Kanglai Paki Maira editorial Mamda, Tamzari, Lengzel Manadaba Madi, authority Saba Yaman Badigi Laibak Miam Wagadori. Ngasing Manipur Marebak Ning Mani Madi Masana Masabu losing Mani Haizabami left and a Tulak Pai with the wedding. Masiki Matakta, Manipur the Laibak Miam Gidamak the Yapun of a Tabak. Taubani Haidun look Kayamas Sauri Yumbugum, Linkat Narakli. Maduna Laibaki Tabak Togani Habiki Minga, Tolak Liba Masana Masabu losing Mani Haizabakayana, authority Natana, authority Shaduna Tabak Torak Padagi, Laibak Miam, Awaba Mayunagadori. Leba Sigi, Mapu Odiva, Leba Miam Namasana Masabu, losing money Haizaba, losing Madi Oidaba Muising, Kana no Habadu, Masak Muna Kangolaga, Miyangi Apun but Taunana, Sapsaba, Parama, Tambiduna Puxil, Sing the Bamasagi, Oizabana Mang Taraga, Tabak double losing Basabasing, Marupana Mutana Tabak Pekatam to Ehabada, Hamamba took the Henakali. Kanagumba, Narang Hunter, Linkalak Lup Amanas Miam, the Aduta Udabani. Adu Tauba Yaroi Haduna authority Natana authority Sabigi Town House Satarapuri. Sataragli Aran Matawong should the Manipur Langamas Miamna Kanakana Una to Minelation with Arabati. Langasi Mapu Pandraba Habadi, rule of law Satnadraba Lamda Mama Habadu Oi Kragani Habi. Authority Natana authority Saduna press release Gatok to Miamda Adu Tauba Yaroi. Adu Tauguda Bani Haiduna Makoina Pamba Tabadu. Maram Sayamadi, Sadi have a Kangana, Nampu Santora Kumatanda, Manipur Langaki Madile never authority na Kangsinadana, Labor Yam Lanbani. Mapamatam Sana, Sashinaba losing Mushing Satarak Nampu Sasan Gitaboxing Manipur Langana, Langak Lady Haiduna, Mapamatam Sana Tingauduna, Ya de have to Kangadavani. Madunatana, Mang Takpalurik vocal that a happy Tawong that Langan Satarakbogum, Tauri Basisu. Mapam Sana, Tawak Pangtok na Bokona Bikatavani, Manipur Gising Lamda Sut Langak Mapusava, Kulai Paiba, Langak Mapusava, Kulai Paiba, Kutpukayama, Laboratana, Civil Society Organization Kiana, Song Torak Pasinasu, Manipur Masit Masetana, Tugaina, Kongzang Kasatarak Purakli, Manipur Maite Gilam, Nagalam, Kukilam Amadi, Maite Pangal Gilam Hyperati, Manipur Gilam Punamak Manipur Langak Makana Apun Boy in the Labani, Adubunga City, Tuan Proof Kiana. Aikoigi Lamgi, Aikoina Towning with Ogani, Mashina Manipur Langama de Miamnam, Garishato Yaroi, Haiduna, Fong a sing the Vigitavoxa Tarakli Basini, Masiga Asing Makudam Hababu, Gobru like Pamlen, Garduna Lining Lation Towa Power, Yadana Vigi Ating with Tamki Balunana, Tangzing Sing Power, Tangting Hen on Tona Vigitavok Kalamba, Gobru Singi Sarukia, Gokokuna, Poppy Pamita Vigitavuxa Tarambakaya, Tauki Baduni, Maduna, Ning Togi Manadi Paklang the Tikli Habadu. Arthur to Unduna, but Langana Housing Power, local Pamto, local Tribacarino. Manipur Mapum Kia, the Ein Kai, but Tabak Amadi, Manipur to wine of a Tabak Toragla Powder, Lebak Miamna, Mikal Gimatamda, Board P. Miamgi, Mihut Wina, Tarak Krabashing Nasiamba, Langama, South Sound Lega.
leibak thukaina bu khonara ko phawda matam sana thingna bangam drabadi lengak lebigi wan thuk leiroi habisi aikhoigi lengak amarom da hausi ko riba manipur gi phibam para lengana kumai gum yengbugum yengdunu leiraga aikhoigi lengak loi oiriba MLA singna tumina laithuli ba sisu yamna lali manipur gi reserve forest protected forest kokthokuna poppy park sana thabigi thabuk chatakhiba adu aikhoigi lengak loi oiriba MLA singi mamangmaktani habige MLA sing laina manipur gi sing pa torel sing kanana thabak paikhat mangamdana matam sangna lerakliba adugi awaba du ngasi lamdam asigi miyamda phangba horakpani loinana authority saba mayam ama song thoraktuna makhoina tawning ba thabak torakpa matamda su lengak laidi sasal laidi leba asi rule of law satlibani haibadu lengak loi sing ama ek sing na tak mangamdabadagi mana thokpa pangtog do toba manipur haibadu oikhibani habige amaronda afaba thabak tawrakpa matamdadi miyam sangduna mating pangduna maipa hanana ba hotna ba haibadu lamdam asidadi yamna thamna laikre amana bu singthanabigi lamdam angjil thana sangsin ba haibadu oiri masimangna haujuk manipur miyam gi lenga ama semba ngamdana ngamdaba haibadu ohali maram aduna manipur marebak ningba miyam gi lusingba singna thamoi singna marebak nungsiba ngambatai loinana marebak manipur kanana ba amat oina hona phamthui maduna tana authority lebak mangna ba siliba sing khangna tumina lesina sumloi lebak miyam bu wahanana ba siliba sing asi masa khangdoktuna maru phangna muthatna ba lebak miyam amadi manipur lengana hona phamthui heba kanglei pakhi mera gi editorial miyam na thamjari duga haujuk oina di miyam paus matang sa lusin jarage mas makhata ba no babde miyam punanga minasi